ꯁꯦ ꯗꯥꯛꯇꯔꯗ ꯄꯨꯕꯅꯦꯕꯀꯣ ꯗꯥꯛꯇꯔ ꯌꯦꯡꯕ ꯆꯠꯂꯨꯕꯅꯦ ꯃꯥꯁꯦ ꯑꯗꯨ ꯗꯥꯛꯇꯔꯁꯤꯡꯅ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯒ ꯊꯥꯗꯣꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯩꯔꯒꯀꯣ ꯃꯥꯁꯦ ꯒꯥꯔꯤꯝꯁꯦ ꯗꯥꯛꯇꯔꯅ ꯏꯕꯥꯅꯤꯕꯨ ꯆꯩꯔꯒ ꯊꯥꯗꯣꯔꯛꯑꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯁꯦ ꯃꯌꯥꯡ ꯀꯪꯃꯜꯂꯤ ꯈꯔ ꯅꯣꯏꯅꯕ ꯍꯥꯏꯔꯨꯕꯀꯣ ꯍꯤꯗꯥꯛ ꯀꯩꯀꯥ ꯄꯤꯌꯨ ꯈꯣꯠꯂꯨꯅ ꯍꯥꯏꯔꯨꯕ ꯑꯗꯨ ꯁꯤꯃꯈꯛꯇ ꯄꯤꯔꯛꯑꯦ ꯀꯩꯒꯤ ꯅꯣꯏꯕ ꯄꯥꯝꯃꯤꯅꯣ ꯈꯣꯠꯂꯤꯅꯣꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯃꯌꯥꯡ ꯀꯪꯕꯅ ꯍꯦꯟꯅ ꯐꯩꯅꯤ ꯐꯤꯂꯝ ꯏꯁꯇꯥꯔ ꯅꯣꯏꯔꯒ ꯃꯌꯥꯝ ꯐꯤꯂꯝ ꯏꯁꯇꯥꯔ ꯃꯌꯥꯝ ꯃꯌꯥꯡꯒ ꯀꯪꯍꯟꯗꯅ ꯈꯣꯠꯍꯟꯗꯅ ꯃꯌꯥꯝ ꯇꯧꯁꯤ ꯅꯣꯏ ꯀꯩꯝ ꯈꯪꯗꯕ꯭ꯔꯥꯅ ꯅꯣꯏꯕꯨ ꯌꯥꯝ ꯄꯥꯝꯃꯤꯁꯤ ꯀꯩꯒꯤꯅꯣꯅꯀꯣ ꯗꯥꯛꯇꯔꯅ ꯊꯤꯅ ꯉꯥꯡꯉꯒ ꯆꯩꯔꯒ ꯊꯥꯗꯣꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯕꯥꯅꯤꯁꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯃ ꯅꯣꯏꯅꯤꯡꯗ꯭ꯔꯦ ꯃꯥ ꯃꯁꯥꯗ ꯅꯣꯏꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯃꯌꯥꯡ ꯀꯪꯅꯤꯡꯉꯦ ꯁꯤꯅꯦꯕ ꯃꯥ ꯍꯥꯏꯁꯦꯀꯣ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤ ꯏꯕꯥꯅꯤꯅ ꯋꯥꯡꯒꯣꯏ ꯗꯥꯛꯇꯔꯗ ꯆꯠꯂꯨꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯁꯤ ꯑꯃꯈꯛꯇꯗꯤ ꯄꯤꯔꯛꯑꯦꯕꯀꯣ ꯁꯤ ꯊꯛꯑꯣꯅꯀꯣ ꯅꯣꯏꯕ ꯐꯠꯇꯦꯅ ꯍꯥꯏꯌꯦ ꯑꯗꯣ ꯅꯣꯏꯅꯤꯡꯉꯨꯒꯅꯨꯅ ꯍꯥꯏꯌꯦꯕꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯅꯪ ꯅꯣꯏꯅꯤꯡꯕ꯭ꯔꯥ ꯅꯣꯏꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯌꯣ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛꯁꯦ ꯎꯝ ꯍꯣꯏ ꯅꯣꯏꯕ ꯍꯥꯏꯁꯦ ꯌꯥꯝꯃꯗꯤ ꯅꯣꯏꯅꯤꯡꯗꯦꯗ ꯎꯝ ꯑꯗꯨꯝ ꯆꯥꯡ ꯗꯥꯛꯇꯔ ꯁꯤ ꯑꯃꯗ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯗꯨꯗꯤ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯅꯣꯏꯕ ꯄꯥꯝꯒꯅꯨ ꯃꯥꯏ ꯍꯥꯏ ꯍꯥꯏ ꯆꯍꯤꯒꯤ ꯃꯇꯥꯡ ꯑꯗꯨꯝ ꯂꯥꯛꯀꯅꯤꯅ ꯍꯥꯏꯗꯨꯗꯤ ꯎꯝ ꯃꯤꯅ ꯀꯪꯅꯤꯡꯉꯒ ꯂꯩꯅꯤꯡꯉ ꯀꯥꯟꯁꯤꯗꯅ ꯑꯥ ꯅꯕꯥꯅꯤꯅ ꯅꯣꯏꯅꯕꯅ ꯂꯥꯛꯏꯁꯦ ꯉꯥꯎꯕ꯭ꯔꯥꯅ ꯍꯥꯏꯔꯒꯀꯣ ꯗꯥꯛꯇꯔꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯇꯥꯟꯊꯣꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯏꯕꯥꯅꯤꯁꯦ ꯑꯄꯪꯕ ꯇꯥꯔꯦ ꯅꯨꯡꯁꯤꯅ ꯂꯩꯌꯣ ꯍꯥꯏꯌꯦꯕꯀꯣ ꯍꯣꯏ ꯅꯨꯡꯁꯤꯅ ꯂꯩꯌꯨꯀꯣ ꯅꯕꯥꯅꯤ ꯍꯥꯏꯗꯣ ꯕ꯭ꯔꯣ ꯕꯤꯐ ꯊꯣꯡꯕ ꯂꯒ ꯂꯩꯌꯣꯀꯣ ꯕ꯭ꯔꯣ ꯕꯤꯐ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯔꯦ ꯆꯥꯔꯛꯀꯅꯤ ꯆꯥꯔꯛꯀꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯃꯊꯪꯗꯁꯨ ꯑꯩ ꯊꯕꯛꯁꯤ ꯌꯥꯗ ꯇꯧꯕꯅꯤ ꯉꯁꯤꯗꯤ ꯒꯥꯔꯤ ꯑꯃꯁꯦ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯨꯕꯅꯦꯕꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯗꯥꯛꯇꯔꯅ ꯊꯤꯅ ꯉꯥꯡꯉꯒ ꯊꯥꯗꯣꯔꯛꯑꯦ ꯚꯤꯇꯥꯃꯤꯟ ꯑꯃꯗꯤ ꯏꯕꯤꯌꯦ ꯁꯤ ꯊꯛꯑꯣꯅꯀꯣ ꯃꯤ ꯃꯌꯥꯝꯅ ꯃꯌꯥꯡ ꯀꯪꯒꯦꯅ ꯇꯧꯅ ꯂꯩꯔꯒ ꯅꯕꯥꯅꯤꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯏꯅꯤꯡꯉꯤꯁꯦ ꯍꯥꯏꯔꯒꯀꯣ ꯀꯔꯤꯝꯒ ꯏꯕꯥꯅꯤ ꯆꯠꯂꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯂꯧꯈ꯭ꯔꯁꯤꯔꯥ ꯈꯪꯗꯦ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯇꯝꯕꯅꯦꯕ ꯆꯪꯉꯔꯣꯏꯗ ꯄꯨꯡ ꯀꯌꯥꯗꯅꯣ ꯃꯥ ꯇꯨꯝꯃꯝꯃꯒꯗꯤ ꯐꯔꯛ ꯇꯥꯏꯕ ꯇꯨꯝꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯦꯗꯅ ꯇꯨꯝꯃꯗꯤ ꯄꯨꯡ ꯀꯣꯜ ꯀꯩꯅꯣ ꯇꯧꯕꯗ ꯇꯥꯔꯦ ꯄꯨꯡ ꯑꯅꯤ 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 ꯃꯈꯥꯏꯗ ꯊꯥꯗꯣꯏꯅꯦ ꯑꯅꯤ ꯃꯈꯥꯏ ꯊꯥꯗꯣꯏꯅꯦ ꯉꯥꯏꯈꯣꯀꯣ ꯀꯃꯦꯟꯗꯣ ꯌꯦꯡꯒꯦꯀꯣ ꯅꯨꯡꯁꯤꯅ ꯂꯩꯌꯨꯀꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯝ ꯊꯥꯒꯠꯂꯒ ꯂꯩꯌꯨꯀꯣ ꯍꯥꯏꯌꯦ ꯊꯥꯒꯠꯂꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯥꯏ ꯑꯦꯝ ꯕꯦꯔꯤ ꯍꯦꯄꯤ ꯇꯨ ꯃꯤꯠ ꯌꯨ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯥꯔꯤ ꯑꯃꯁꯦ ꯅꯣꯏꯍꯜꯂꯔꯣꯏ ꯑꯩꯅ ꯅꯣꯏꯅꯕ ꯇꯧꯔꯨꯔꯤꯁꯤꯗꯤ ꯌꯥꯝ ꯁꯣꯏꯔꯦ ꯂꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯗꯥꯛꯇꯔꯅ ꯑꯁꯦꯡꯕ ꯆꯩꯀꯣ ꯍꯣꯏ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯕ꯭ꯂꯣꯛ ꯁꯦꯝꯁꯤꯔꯅ ꯇꯧꯕꯅꯦꯕꯀꯣ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯍꯧꯖꯤꯛꯁꯦ ꯃꯇꯝꯗꯣ ꯑꯃꯨꯛꯁꯨ ꯐꯔꯛ ꯇꯥꯔꯕ ꯅꯣꯛꯅꯤꯡꯂꯛꯑꯕ ꯑꯩꯈꯣꯏꯗ ꯃꯇꯝꯗꯣ ꯐꯔꯛ ꯇꯥꯒꯗꯕ ꯑꯗꯨꯒꯤꯅꯤ ꯗꯥ ꯅꯣꯏ ꯏꯅꯝꯃꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯃꯊꯪꯗꯩꯗꯤ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯀꯣ ꯃꯊꯪꯗꯩꯗꯤ ꯀꯃꯦꯟꯗ ꯍꯥꯏꯔꯛꯑꯅꯨ ꯑꯩ ꯃꯋꯥ ꯀꯩꯝ ꯂꯧꯔꯣꯏ ꯅꯣꯏ ꯀꯪꯉꯤꯒ ꯑꯃ ꯍꯥꯏꯔꯛꯑꯅꯨ ꯁꯤꯅ ꯆꯞ ꯆꯥꯔꯦ ꯅꯣꯏꯕ ꯅꯣꯏꯅꯕ ꯍꯥꯏꯔꯨꯕ꯭ꯔꯕꯨ ꯃꯤꯋꯥ ꯇꯥꯔꯦꯕꯀꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯃꯤꯁꯤꯡꯀꯣ ꯎꯝ ꯀꯪꯃꯜꯂꯦ ꯀꯪꯃꯜꯂꯦ ꯎꯝ ꯍꯥꯏꯕꯗꯨꯗ ꯎꯝ ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯎꯝ ꯀꯪꯃꯜꯂꯦ ꯀꯪꯃꯜꯂꯦ ꯑꯗꯨꯝ ꯍꯥꯏꯕꯗꯨꯗ ꯗꯣꯛꯇꯔꯅ ꯑꯣꯏꯅ ꯆꯩꯔꯦ ꯃꯤꯅ ꯃꯌꯥꯡ ꯀꯪꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯕꯥꯅꯤꯅ ꯅꯣꯏꯅꯕꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣꯅ ꯍꯣꯏ ꯑꯄꯪꯕꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯁꯩ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯔꯦꯌꯥꯟ ꯒꯣꯁꯂꯤꯟ ꯊꯦꯡꯀ꯭ꯌꯨ ꯈꯤꯇꯪꯗꯤ ꯅꯣꯏꯍꯜꯂꯣ ꯏꯟ ꯀꯪꯃꯜꯂꯦ ꯅꯣꯏꯒꯦꯔꯥ ꯀꯪꯒꯦꯔꯥ ꯑꯩ ꯀꯔꯤꯝ ꯈꯟꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯏꯅꯤꯡꯉꯁꯨ ꯀꯪꯅꯤꯡꯉꯁꯨ ꯃꯥ ꯀꯪꯉꯁꯅꯨ ꯁꯤꯅ ꯏꯐ ꯐꯔꯦ ꯍꯌꯦꯡꯋꯥꯏ ꯆꯍꯤꯒꯤ ꯃꯇꯥꯡꯅꯀꯣ ꯑꯗꯨꯝ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛ ꯈꯔ ꯑꯉꯥꯡ ꯑꯣꯏꯕꯒꯤꯅꯦ ꯑꯉꯥꯡ ꯂꯧꯁꯦ ꯍꯥꯏꯕ꯭ꯔꯣ ꯆꯠꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯄꯨꯡ ꯑꯅꯤꯗꯤ ꯇꯥꯗ꯭ꯔꯤ ꯍꯥ ꯄꯨꯡ ꯑꯅꯤꯗꯤ ꯇꯥꯗ꯭ꯔꯤꯕ ꯄꯨꯡ ꯀꯌꯥꯗ ꯊꯥꯕꯅꯣ 2:30 2:30 ꯋꯥꯠꯂꯤꯗ ꯑꯗꯨꯗꯤ ꯌꯨꯝ ꯍꯥꯟꯅ ꯆꯠꯂꯒ ꯂꯥꯛꯈ꯭ꯔꯁꯤꯀꯣ ꯍꯣꯏ ꯑꯣꯇꯣ ꯇꯣꯡꯕ ꯆꯠꯄꯗꯤ ꯄꯨꯡ ꯀꯩꯗꯅꯣ ꯆꯪꯉꯤꯁꯦ ꯈꯣꯡ ꯆꯠꯁꯦ ꯑꯣꯇꯣ ꯇꯣꯡꯉꯕꯅꯦ ꯄꯩꯁꯥ ꯄꯥꯝꯃꯨꯏ ꯑꯁꯨꯛ ꯅꯛꯄꯁꯤꯕꯨ ꯑꯩ ꯁꯥꯇꯤꯟꯗꯣ ꯄꯥꯏꯕꯤꯒꯦꯁꯦ ꯒꯥꯔꯤ ꯑꯃꯅ ꯁꯥꯇꯤꯟ ꯄꯥꯏꯕꯗꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦ ꯄꯨꯗꯦ ꯑꯁ ꯂꯣꯏ ꯐꯥꯝꯗꯕ ꯌꯥꯗꯦ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯗꯣ ꯍꯥꯏꯌꯣ ꯍꯥꯏꯌꯣꯅꯦ ꯗꯥꯛꯇꯔꯗ ꯆꯠꯄꯅꯦ ꯀꯟꯅ ꯍꯥꯏꯌꯣ ꯇꯥꯔꯝꯃꯣꯏ ꯗꯥꯛꯇꯔꯗ ꯆꯠꯄ ꯏꯁꯥꯁꯦ ꯀꯪꯃꯜꯂꯦꯅ ꯎꯝ ꯌꯦꯡꯊꯣꯛꯔꯨꯕꯅꯦ ꯎꯝ ꯌꯦꯡꯕ ꯆꯠꯂꯨꯕ
ꯏꯁꯥꯁꯦ ꯀꯪꯃꯜꯂꯦꯅ ꯌꯦꯟ ꯊꯣꯛꯎꯕꯅꯦꯕ ꯌꯦꯡꯕ ꯅꯠꯇꯕ ꯌꯦꯟ ꯊꯣꯛꯎꯕ ꯑꯩꯈꯣꯏ ꯏꯕꯣꯛ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯦꯟ ꯄꯣꯛꯂꯒ ꯂꯧꯕ ꯆꯠꯂꯌꯦ ꯆꯠꯄꯖꯥꯠꯅꯦ ꯃꯇꯥꯏꯗ ꯆꯪꯉꯣ ꯒꯥꯔꯤ ꯑꯃꯁꯦ ꯃꯌꯥꯡ ꯀꯪꯃꯜꯂꯦꯅ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯄꯅꯦ ꯗꯥꯛꯇꯔ ꯌꯦꯡꯕ ꯆꯠꯄꯅꯦꯕ ꯗꯥꯛꯇꯔꯅ ꯇꯥꯟꯊꯣꯛꯑꯒ ꯊꯥꯗꯣꯛꯑꯦꯕ ꯏꯕꯥꯅꯤꯁꯦ ꯑꯄꯪꯕ ꯑꯅꯤ ꯍꯥꯏꯌꯦꯕ ꯄꯥꯏꯗꯦ ꯚꯥꯏ ꯍꯥ ꯗꯥꯛꯇꯔ ꯆꯠꯇꯣꯏꯅꯦ ꯑꯧ ꯒꯥꯔꯤ ꯑꯃ ꯌꯥꯎꯒꯗꯣꯏꯅꯤꯗ ꯍꯥ ꯁꯥꯕ ꯑꯃ ꯌꯦꯡꯗꯔꯒꯦ ꯆꯨꯝꯅ ꯑꯖꯥꯡ ꯀꯪꯔꯥꯡ ꯖꯥꯄꯣꯠꯅꯗꯤꯗ ꯚꯤꯇꯥꯃꯤꯟ ꯑꯖꯥꯡꯒ ꯚꯤꯇꯥꯃꯤꯟ ꯈꯛꯇ ꯏꯔꯕꯅꯤ ꯀꯗꯥꯏꯗꯅꯣ ꯑꯗꯣ ꯏꯅꯝꯃ ꯈꯔꯗꯤ ꯊꯪꯍꯜꯂꯣ ꯌꯥꯝ ꯅꯣꯏꯗꯕꯤꯗ ꯍꯥꯏ ꯇꯨꯕꯤ ꯂꯥꯛꯇꯣꯏꯅꯦ ꯄꯩꯅ ꯊꯧꯁꯨꯅꯦ ꯊꯧꯁꯨ ꯈꯪꯉꯦ ꯑꯣ ꯍꯣꯏ ꯈꯔꯗꯤ ꯅꯣꯏꯅꯕ ꯇꯧꯕ ꯇꯥꯔꯦ ꯚꯤꯇꯥꯃꯤꯟ ꯄꯤꯔꯛꯑꯦ ꯅꯣꯏꯔꯅꯤ ꯍꯧꯖꯤꯛ ꯋꯤ ꯑꯥꯔ ꯏꯟ ꯔꯣꯃꯦꯟꯇꯤꯛ ꯃꯨꯠ ꯊꯦꯡꯀ꯭ꯌꯨ ꯇꯨꯃꯤ ꯑꯗꯨꯗ ꯚꯥꯏ ꯑꯣ ꯒꯥꯡꯗ ꯚꯥꯏ ꯍꯥꯏꯅ ꯇꯨꯡꯉꯤꯁꯦ ꯅꯕꯥꯅꯤꯒꯤ ꯆꯦꯅꯦꯜ ꯅꯨꯡꯉꯥꯏ ꯑꯗꯨ ꯏꯆꯥ ꯁꯥ ꯅꯪꯕꯨ ꯀꯕꯤꯕ ꯃꯄꯨꯗꯨꯗꯤ ꯀꯥꯎꯒꯅꯨꯀꯣ ꯅꯕꯥꯅꯤ ꯏꯁꯥ ꯁꯥ ꯅꯪꯕꯨ ꯀꯟꯕꯤꯕ ꯃꯄꯨꯗꯨꯗꯤ ꯀꯥꯎꯒꯅꯨꯀꯣ ꯅꯪꯕꯨ ꯀꯟꯕꯤꯕ ꯑꯧ ꯀꯥꯎꯔꯣꯏꯌꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯊꯧꯒꯥꯏꯅꯦ ꯊꯦꯡꯀ꯭ꯌꯨ ꯏꯁ ꯌꯥꯏꯗ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯎꯍꯜꯂꯛꯀꯦꯀꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦ ꯍꯧꯖꯤꯛ ꯑꯣ ꯍꯣꯏ ꯏꯕꯣꯛꯅꯤꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯄꯩ ꯍꯥꯏꯔꯒ ꯈꯪꯕ ꯃꯗꯨꯒꯨꯝꯂꯕ ꯌꯪ ꯌꯪ ꯂꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯌꯦꯟ ꯂꯧꯕ ꯆꯠꯂꯤꯅꯦꯌꯦ ꯊꯧꯅꯥ ꯌꯥꯝ ꯐꯒꯖꯥꯠꯅꯤ ꯃꯇꯣꯝꯗ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯕ꯭ꯔꯣ ꯍꯧꯖꯤꯛ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯝ ꯆꯠꯂꯒ ꯂꯩ ꯑꯗꯣ ꯉꯁꯤꯗꯤ ꯆꯠꯇ꯭ꯔꯦ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯦ ꯒꯥꯔꯤ ꯑꯃꯕꯨ ꯗꯥꯛꯇꯔꯗ ꯄꯨꯕꯅꯦ ꯏꯅꯝꯃꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯝꯇ ꯁꯛꯍꯜꯂꯣ ꯇꯥꯒꯦ ꯏꯇꯩꯃ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯀꯣ ꯏꯁꯩ ꯁꯛꯑꯣ ꯂꯝꯕꯤꯗ ꯏꯁꯩ ꯑꯁ ꯁꯛꯑꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯥ ꯉꯝꯃꯔꯣꯏꯕ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯥꯏꯗꯤ ꯑꯉꯥꯎꯕꯅꯦ ꯍꯥꯏꯅꯤꯍꯦ ꯑꯥ ꯍꯧꯖꯤꯛ ꯁꯛꯀꯦ ꯑꯩ ꯁꯛꯀꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯒꯥꯔꯤ ꯑꯃꯕꯨ ꯎꯍꯟꯒꯦꯁꯦ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯀꯃꯦꯟꯗꯣ ꯎꯗꯦ ꯍꯥꯏ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯍꯥ ꯍꯥꯏ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯕ ꯍꯥꯏ ꯃꯌꯥꯝ ꯀꯩ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯏꯕꯨꯡ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯗ꯭ꯔꯤ ꯏꯕꯥꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯧꯖꯤꯛꯁꯦ ꯕꯣꯔꯥꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯋꯥꯡꯒꯣꯏꯗ ꯗꯥꯛꯇꯔꯗ ꯆꯠꯂꯨꯕꯅꯦꯕꯀꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯏꯅꯝꯃꯗꯨ ꯌꯨ ꯗꯣꯟ ꯍꯦꯞ ꯑꯦ ꯃꯨꯟ ꯑꯣꯔ ꯌꯨ ꯗꯣꯟ ꯍꯦꯞ ꯑꯦ ꯅꯨꯡꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤꯖꯧ ꯀꯩꯒꯤ ꯇꯥꯟꯊꯣꯛꯂꯛꯏꯅꯣ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯣꯏꯅꯕ ꯍꯥꯏꯔꯨꯕꯗꯒꯤꯀꯣ ꯇꯥꯟꯊꯣꯛꯂꯛꯄ ꯍꯥꯏꯗꯤ ꯃꯌꯥꯡ ꯀꯪꯕꯅ ꯐꯩ ꯍꯥꯏꯕꯅꯦꯕ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯅꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯏꯕꯁꯦ ꯐꯠꯇꯦꯅ ꯍꯥꯏꯕ ꯂꯥꯏꯅꯥ ꯂꯩꯏꯊꯨꯡꯀꯣ ꯃꯥꯏ ꯂꯥꯛꯒꯜꯂꯦ ꯅꯣꯏꯕꯗꯤ ꯂꯥꯏꯅꯥꯒꯨꯝꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯅꯣꯏꯕ ꯄꯥꯝꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯅ ꯗꯥꯛꯇꯔꯅ ꯍꯥꯏꯔ ꯇꯥꯟꯊꯣꯔꯛꯄꯅꯦꯕ ꯍꯤꯗꯥꯛ ꯈꯔ ꯏꯔꯒ ꯊꯥꯗꯣꯔꯦ ꯅꯣꯏ
vitamin ni vitamin. Garian tuna ka haki. What a side is Kenan kahina please bring your bag to the hospital. Oi, nang bag galo duna. ค่ะ Bag galo du ba? ขนาดนั้นเหรอ Oh, เราดูใช่เอาละ ring ka mai hang go. Hospital go bag galo du na so. ใช่จะเกาเลยสักตั้งแต่ Hang kamen ba digang ngadi. เบียดให้ยังตัวใช่จังหวะ Ina masih yang si ina masih Lamborghini lego yesterday. Kai hai no jaman da tre kami. Hojik live lo bro. Live ne tau ni se. Live ne gairim se nung si lu na tau bi. Oh tau bi ke. Dog ta mung da bai nam da. Dog ta na. Ai bấm đâu ta? Nó đi à? Xin được kìa. Ai xin lỗi để lao không thế nào? Xin nó. Một bàn tổng nó bao nhiêu lấy đấy hết. Vậy buông này yên nó mà sponsor đầu video tôi chỉ nào nhỉ? Một bàn tổng nó mà biết nhóm nhiều con đã. Một bàn tổng thời kia tôi. Thật ra bây giờ nhằm sao luôn đi tôi. Đúng không? ผมบอกทุกชมนะสัตว์ดิ Thôi bốc chứ. Mà tốn ta vòng quay ta yên lâu quá sắp tới lề rồi mày. Thì ba như gì một bàn tổng nó mà. Con sát đầu đi đây tôi. Kami nang lemon na kaya. ยาดี Nang kut sa pagka lemon lewa. Nang som thang do. Nang ju halo ba. Kai hai no ai kami pa ba am hai tre. Kai no ยุ่งจะเยอะแล้วกันนะปลา Đấy là nó đây. Ra cũng thằng ấy à? Không à, ở bông nè. Ồ. The mukbang is so cute. Thank you very much. Hãy có mình bớt để không thằng này cũng nào có gì cơ bằng. Hãy giống nhiều chuyện lắc đâu đấy. Khôiคนจะยามนุ่งชีเป็นก็จีน่าไหมอ่ะเขาจะยุ่งเอาสิแล้วก็เลยอูกันไม่อ้ำเขาเรียกเบรกก็อ้นให้เลยอูเลยเบรกอาดาอันนี้ราวคนอันนี้เลยเด้อเบรกตัวเขาคนดูเขาแล้วตัวที่อูมาทักกันที่อูนะที่เจ้าค่อยคนเนี่ยก็ค่อยคนหลักพวกนี้สมัยนั้นต่อก็เลยในยามนุ่งชีเป็นค่อยคนตัว เดี๋ยววันนี้ยุ่ง ยามนะเลยบ้านหน่วยบ้านมาพัมเนี่ยให้บ้านตาเลยรู้ตรงไหนบ้าง Lúc đi là thấy làm sao này có làm mà chích bên đây không tôi cái đi mày ăn một đi lấy bộ cứ là gì mà มาหนาจริง ai khơi mà thế ngay lấy đây khơi ban đi hạt lạc bộ mà yam là cái nó tàu này các bác sẽ đi là dùng không ăn ngay lấy này หลักมันเดี๋ยวเมื่อกี้ lạc mất đều tôi đang ngay lấy đấy chứ không nhá รวยเย็นกับปั๊มมันจะไกลนะขั้นเรามันอีกมาจ้ะนี่ครบวงจะลาแล้วสิ đang hàng chẳng là mọi lạc cái ไอ้ตัวนั้นพ้นชิ้นว่างที่แบบ không được rồi มาเย็นถิ่นบ้านสักทีค่ะนี่ชิ้นเดียวหมดเลยเดี๋ยวไปหลักของดิบน่ะตั้งแต่ว่าเด็กใหม่แกมาทุกวันที่เกิดเลยคุณทุกคนแก่ค่ะเลยคุณทุกคนแก่เลยละถึงเขาชุกค่ะงานที่ยังไม่ได้เกิด
Nó gió rồi tàu mình ạ. Bắn mình đi. Được. Anh khôi mà này, khôi mà chúng ta làm được. Thật ra bị. Đúng không? Chúng ta. Thì cái này chứ trời. Mà làm bi đang ngái lên mà chứ. Yam na. Cái nào mà nghĩ không chứ nào mẹ. Có yếm nhiều xịt lại có. Ở trên xe tu. Nhiều xịt lại. Chắc sao bỏ. Cha đây. Nhà tốn là cha thôi như thế này. Mà thôi ngày được bị đã. Và chắc làm bây giờ ạ. Chắc làm gì hàng ra đây. Không mang nó ô tao đó. Có yếm nhiều xịt lại không chứ. Mà số lấy tu. Yếm nhiều đây. Cứ sao làm lên tu. Mai gần đã. Mai tha đâu. Thiên thu ôm. Sao chỉ lùi được thế. Nguyên phiến này đến thỉnh thoảng mà. Live daddy guidance kupa si yam chamme hai bako thank you. Dumaina maram daddy live chatlo hai bako thank you. I don't like this yana hajamas. Kawai cute no si yam sa ba mali yam chai ko jinom yaw. Kamien so am padre na. I'm not child, I'm a child. Cây lâm đấy ôi đôi nói à, coi chơi lấy sang cùng đấy cái này coi chơi. Ima wang ngô. Chơi em đang ngang video, em đang ngang video, mày em tắt ra mà. Sao ra cái sao? Sao. Mày em tắt ra mà. Sao chứ mày em tắt ra mà thật. Sao chứ là khán giả. Cái sao thì sao được, coi mà ít cái này. Sao cái nào mày em tắt ra hả thì. Mày em tắt ra đâu. Điều gì đây tu? Gari mungkin hidak ni tu. Has B total setup help supply man. Tu si hidak wat li bago si na kera lay taba tu na si tha di gari mungkin kera noi ni ko si na miao. Yang tu smart se. Atu doktor nang saya tan thorok putih di. Noi bagi, oi na la na. Mi di mayang kang ni na kan na honari noi na balai je bo angau ro bo. Cái ba hát cái đầu với ba hay đâu phốt pa nuôi là chỉ hai bên đấy đừng lấy nào mà khăn nuôi đi có hai đời nuôi đi lại là hai con à đúng nè hai chị nó mà nuôi ba yam là phát ba po nè hai nuôi ba chị yam là con what is the medicine hai ba con tu chỉ lấy đấy tu à coi đi kháng để nuôi đúng hai bi rồi nuôi bây giờ đang nè hai mayo inositol sarin with multivitamin vitamin bithadam ne ko jikti hong na for adult men women children 2 years above kini to tina ma figure ga ta ha dam ni aina jikti vitamin lai ni na vitamin tha ju noi da di khang dre ko tina ya cha ba chu mayam chai ni ma che adu ko song won chi la ka na ma du kum la ba kai bo hai kin ni bung ca bi chết sẽ gai bi swing cook hai cái gìเลยcoi mà swing cook ai làm những gì coi mà chứ ai làm những gì mà mai cái face mask số mai mà ní ai làm những gì group số mai mà ní mai khum đó mà tôi cũng là ba sas mà tôi cũng là ba khi này đây khi nào mày quay coi chắc mà tàu này biết. Hello, I'm not a fan of your hai bako Jemsan Kasim. Kai gino yamba. Wait for the Ikai Gali. Wait for me. Ikai Gali. English ngang ne khang re chứ nào nhở. Brother ka inam maga si sahi kaya khena ke as angang ni da ai no pi. Angang ni da.
ꯌꯥꯝ ꯊꯤꯅ ꯑꯉꯥꯡꯅꯦ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯌꯥꯝꯅ ꯑꯉꯥꯡꯅꯤ ꯌꯥꯝꯅ ꯑꯉꯥꯡꯅꯤꯁꯦ ꯆꯍꯤ ꯑꯩꯅ 5 ꯍꯜꯂꯦ ꯃꯉꯣꯟꯗꯒꯤ ꯐꯥꯒꯤ ꯇꯧꯅꯦ ꯐꯥꯒꯤ ꯇꯧꯅꯦ ꯆꯍꯤ 5 ꯍꯜꯂꯦ ꯑꯩꯅ ꯉꯁꯤꯒꯤꯗ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯂꯩꯕꯩꯔꯥ ꯈꯪꯗꯦꯍꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯀꯔꯤ ꯀꯔꯤ ꯊꯣꯡꯒꯒꯦ ꯀꯩꯀꯩ ꯊꯣꯡꯒꯦ ꯆꯤꯁ ꯂꯝꯒꯤꯔ ꯂꯝꯂꯣꯏꯔ ꯇꯨ ꯁꯧꯒ꯭ꯔꯤꯒ ꯂꯩꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯎꯒꯅꯤ ꯁꯧꯒ꯭ꯔꯤꯗ ꯌꯦꯟ ꯊꯣꯡꯕ ꯊꯥꯛꯆꯤꯟꯕ ꯑꯗꯨꯒꯨꯝꯂꯕ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗ ꯌꯦꯟ ꯊꯣꯡꯕ ꯊꯥꯛꯆꯤꯟꯗꯦ ꯑꯩꯈꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯝꯕ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯗꯨꯒꯨꯝꯂꯕ ꯈꯥꯡꯂꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯁꯦ ꯃꯗꯨꯒꯨꯝꯂꯕ ꯈꯥꯡꯂꯥꯏ ꯁꯤ ꯂꯩꯔꯦ ꯁꯤꯗ ꯃꯍꯤ ꯂꯩꯔꯤꯕꯅꯤ ꯌꯦꯟ ꯊꯣꯡꯕꯒꯤ ꯃꯍꯤ ꯉꯔꯥꯡ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯌꯦꯟ ꯃꯍꯤꯗꯣ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯎꯅꯤ ꯑꯗꯨꯒꯨꯝꯂꯕ ꯀꯩꯔꯦꯝ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯣ ꯆꯥꯛ ꯆꯥꯔꯁꯦ ꯍꯧꯖꯤꯛ ꯑꯩꯅꯀꯣ ꯀꯩꯔꯦꯝꯒꯤꯗꯃꯛꯇ ꯃꯌꯥꯝ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯋꯥꯠꯂꯤ ꯁꯣꯝꯗ ꯌꯦꯡꯉꯣ ꯃꯌꯥꯝ ꯇꯧꯔꯛꯀꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯥꯕꯗ ꯌꯥꯗ꯭ꯔꯦꯍꯦ ꯁꯥꯕꯗ ꯌꯥꯗ꯭ꯔꯦꯍꯦ ꯐꯦꯟ ꯉꯥꯛꯇꯪ ꯍꯨꯝꯈꯤꯒꯦ ꯕ꯭ꯔꯗꯔ ꯍꯣꯏꯁꯦ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏꯁꯦ ꯂꯩꯁꯥꯡꯈꯣꯡꯗꯩꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯈꯪꯗꯦꯍꯦ ꯖꯦꯟ ꯎꯅꯤꯡꯉꯤ ꯑꯃꯇꯪꯗꯤ ꯅꯣꯏ ꯑꯍꯨꯝ ꯅꯣꯡꯃ ꯄꯨꯟꯅ ꯊꯦꯡꯅꯁꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯥꯛꯑꯣ ꯂꯩꯁꯥꯡꯈꯣꯡꯗꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ I have a phone call. You have a phone call, Jimsan. Jimsan Kasim. Dada Chichega, I'm not here. ꯀꯩ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯀꯣ ꯏꯪꯂꯤꯁ ꯉꯥꯛꯇ ꯍꯥꯏꯔꯛꯑꯦꯀꯣ ꯗꯗꯥ ꯆꯤꯆꯦꯒ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ ꯗꯗꯥ ꯆꯤꯆꯦꯒ ꯀꯃꯥꯏꯅꯅꯣ ꯑꯁꯤ ꯏꯪꯂꯤꯁꯇ ꯉꯥꯛꯇ ꯊꯣꯛꯑꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯔꯛꯄꯗꯣ ꯑꯣ ꯑꯁꯤꯗ ꯑꯩꯒꯤꯀꯣ ꯀꯩꯅꯣ ꯅꯣꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯣ ꯏꯪꯂꯤꯁꯇ ꯆꯣꯡꯊꯣꯛꯄꯒꯤ ꯁꯤꯗ ꯑꯣꯟ ꯇꯧꯔꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯅ ꯏꯪꯂꯤꯁ ꯉꯥꯛꯇ ꯂꯥꯛꯑꯦ ꯑꯩꯅ ꯍꯥꯏꯗꯣ ꯕ꯭ꯔꯗꯔꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯣꯛꯄ ꯃꯥꯜꯂꯦ ꯅꯣꯛꯇꯕꯅꯤꯗ ꯀꯥꯏꯗꯩ ꯋꯥꯅꯣꯗ ꯁꯨꯝ ꯄꯪꯅꯣꯛ ꯅꯣꯛꯄꯩ ꯋꯥꯅꯤ I am very happy to see you. Please come and see me. ꯀꯩ ꯂꯝꯗ ꯑꯣꯏꯗꯣꯏꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯦꯡꯅꯔꯁꯤ ꯏꯅꯝꯃ ꯅꯨꯡꯁꯤꯔꯗꯤ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯄ꯭ꯂꯤꯖ ꯉꯥꯏꯖꯔꯤ ꯁꯛꯇ꯭ꯔꯗꯤ ꯏꯅꯝꯃꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯠꯆꯥ ꯁꯛꯇꯣꯛꯀꯦ ꯁꯛꯀꯦ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯁꯤ ꯑꯝꯇ ꯁꯛꯇꯣꯛꯀꯦꯁꯦ ꯀꯩ ꯏꯁꯩ ꯁꯛꯇꯣꯏꯅꯣ ꯈꯪꯗꯦ ꯅꯪꯅ ꯄꯥꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯣꯡꯂꯛꯁꯤꯗ ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯜꯂꯔꯦ ꯁꯤꯅꯤꯗ ꯁꯛꯇꯣꯛꯑꯦꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯁꯤꯕꯅꯤꯅ ꯗꯣꯛ ꯗꯣꯛ ꯁꯛꯇꯣꯛꯄꯅꯦꯕ ꯂꯥꯏꯐ ꯃꯨꯛꯕꯥꯡ ꯇꯧꯋꯣ ꯍꯥꯏꯕꯀꯣ ꯑꯩꯒꯤ ꯐꯣꯟꯁꯦ 5G ꯀꯨꯝꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯇꯧꯔꯛꯀꯦ ꯑꯩꯗꯤ 4Gꯅꯤꯅꯀꯣ ꯅꯦꯠꯁꯦ ꯑꯗꯨꯝ ꯆꯞꯄꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ 5G ꯂꯧꯕ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯐꯇ ꯊꯥꯔꯛꯀꯦ ꯀꯅꯥꯅꯣ ꯑꯩꯗꯤ ꯏꯪꯂꯤꯁꯗ ꯖꯥꯠ ꯊꯥꯗꯦ ꯑꯗꯨꯅꯦ ꯏꯪꯂꯤꯁꯇ ꯉꯥꯛꯇ ꯊꯣꯛꯑꯦ ꯏꯆꯤꯟ ꯏꯅꯥꯎꯅ ꯊꯥꯔꯛꯏꯗꯣꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯐꯣꯟꯗ ꯃꯁꯥ ꯃꯇꯣꯟꯇ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯒꯤ ꯑꯣꯟ ꯇꯧꯔꯒ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯣꯏꯕ ꯃꯥꯜꯂꯦꯕ ꯂꯥꯏꯐ ꯃꯨꯛꯕꯥꯡ ꯇꯧ ꯍꯥꯏꯕꯀꯣ ꯍꯣꯏ ꯇꯧꯒꯦ ꯅꯣꯡꯃ ꯁꯣꯏꯗꯅꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯗꯣ ꯌꯥꯔꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯂꯥꯞꯄꯤ ꯂꯩꯔꯤꯁꯦ ꯃꯅꯤꯄꯨꯔ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯌꯦ ꯀꯁꯥꯔ ꯍꯥꯏꯕꯀꯣ ꯀꯁꯥꯔꯗꯒꯤ ꯑꯦꯂꯣꯄ꯭ꯂꯦꯟ ꯀꯛꯑꯒ ꯂꯥꯛꯑꯒꯦ ꯑꯦꯂꯣꯄ꯭ꯂꯦꯟ ꯇꯤꯀꯦꯠ ꯀꯛꯑꯒ ꯂꯣꯀꯦꯁꯟ ꯊꯥꯔꯛꯑꯣ ꯍꯧꯖꯤꯛ ꯅꯣꯡꯃ ꯂꯥꯛꯑꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯩꯅꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯗꯣꯏꯅꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯗꯣꯏꯅꯦ ꯏꯆꯤꯟ ꯏꯅꯥꯎ
ꯏꯅꯥꯎ ꯂꯥꯏꯐ ꯃꯨꯛꯕꯥꯡ ꯇꯧꯕ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯅꯤꯀꯣ ꯏꯟꯁꯥꯡ ꯂꯩꯇ꯭ꯔꯦꯕ ꯂꯥꯏꯐ ꯃꯨꯛꯕꯥꯡ ꯇꯧꯅꯕꯗꯣ ꯃꯊꯪꯒꯤ ꯑꯩꯅ ꯅꯦꯠꯋꯥꯛ ꯈꯔ ꯅꯨꯡꯉꯥꯏꯕ ꯀꯥꯟꯗ ꯋꯥꯏꯐꯥꯏꯒꯨꯝꯕ 5Gꯒꯨꯝꯕ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯥꯟꯗ ꯂꯧꯕꯒꯤꯗꯣ ꯑꯗꯨ ꯃꯇꯝꯗ ꯇꯧꯔꯒꯦ ꯅꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯄꯛꯆꯩ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯇꯩꯃꯁꯤ ꯀꯟꯅ ꯍꯧꯖꯤꯛ ꯆꯥꯛ ꯊꯤꯔꯤ ꯅꯨꯡꯁꯤꯌꯦ ꯅꯣꯏꯁꯤ ꯊꯦꯡꯀ꯭ꯌꯨ 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 ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯗꯨ ꯀꯨꯝꯂꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯕꯨ ꯍꯦꯃꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯁꯛꯂꯛꯑꯣ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯌꯥꯝꯅ ꯁꯛꯄꯅꯦ ꯁꯤꯒꯤ ꯏꯁꯩꯁꯦ ꯃꯥ ꯑꯣꯏ ꯁꯛꯑꯣ ꯉꯥꯏꯈꯣ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯑꯣ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯑꯣ ꯁꯛꯑꯣ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯉꯥꯔꯤꯗꯣ ꯊꯥꯡꯒꯠꯂꯛꯎ ꯑꯩ ꯏꯁꯄꯣꯟꯁꯔ ꯇꯧꯒꯦ ꯅꯦꯛꯁ ꯇꯥꯏꯝꯗ ꯀꯃꯦꯟꯁꯨ ꯇꯧꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯑꯇꯣꯞꯄꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯂꯤꯟ ꯕ꯭ꯂꯣꯛ ꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯍꯥꯏꯗꯣꯏꯔꯣꯀꯣ ꯏꯌꯥꯝꯕ ꯃꯥꯜꯂꯦ ꯁꯛꯇ ꯏꯌꯥꯝꯕ ꯍꯥꯏꯗꯤꯅꯦ ꯏꯁꯩ ꯌꯥꯝ ꯍꯩꯀꯣ ꯑꯩ ꯁꯛꯄ ꯍꯩꯕ ꯅꯠꯇꯦ ꯁꯨꯝ ꯄꯛꯁꯛ ꯁꯛꯄꯅꯤꯀꯣ ꯌꯥꯅꯤ ꯌꯥꯔꯛꯑꯣ ꯌꯥꯅꯤ ꯌꯥꯔꯛꯑꯣ ꯀꯩ ꯍꯥꯏꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤ ꯏꯆꯟꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨ ꯍꯣꯏ ꯏꯆꯟꯗ ꯅꯠꯇꯦ ꯃꯌꯥꯝ ꯏꯆꯟꯗ ꯅꯠꯇꯦ ꯏꯃꯥꯁꯨ ꯇꯧꯅꯤ ꯏꯃꯥꯁꯨ ꯁꯦ ꯏꯃꯥꯁꯨ ꯇꯧꯅꯤꯁꯦ ꯃꯣꯏꯁꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯠꯂꯦꯅ ꯑꯩ ꯂꯛꯅ ꯐꯅꯕ ꯉꯝꯗꯣꯏꯅꯤ ꯃꯗꯨꯒꯨꯝꯂꯕ ꯑꯩꯒꯤ ꯏꯃꯥ ꯃꯌꯥꯝ ꯑꯥꯏꯔꯟ ꯃꯦꯟ ꯐꯦꯁ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥꯅꯦ ꯑꯩꯅꯀꯣ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯔꯒ ꯄꯉꯥꯡ ꯉꯥꯡꯕꯩ ꯋꯥꯅꯦꯕꯀꯣ ꯃꯌꯥꯝꯅ ꯑꯃꯨꯛ ꯂꯥꯟꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯒꯤ ꯁꯦꯔꯦꯁ ꯌꯥꯝ ꯂꯧꯒꯟꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯀꯃꯦꯟ ꯄꯤꯕꯗꯀꯣ ꯏꯆꯦ ꯌꯥꯝ ꯁꯦꯡꯉꯦ ꯏꯆꯟꯗꯣ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯕ꯭ꯔꯗꯔ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯄꯤꯛꯄꯔꯣ ꯄꯤꯛꯇꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯆꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯁꯔꯥꯎꯟꯗꯤꯡꯁꯦ ꯁꯤ ꯆꯥꯎꯕꯅꯦ ꯀꯥ 5ꯅꯦ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯤꯗꯤ 3 ꯈꯛꯇꯅꯦ ꯏꯅꯥꯎ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯁꯛꯈ꯭ꯔꯤꯗꯨꯗꯤ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯂꯩꯃꯥꯡꯗꯨꯗ ꯅꯪꯅ ꯊꯣꯏꯕꯤ ꯁꯥꯈꯤꯕꯗꯨ ꯌꯥꯡꯈꯩ ꯆꯞꯄꯤ ꯊꯥꯕ ꯑꯩꯕꯨ ꯀꯥꯎꯔꯕꯔꯣ ꯍꯥꯏ ꯍꯣꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯆꯤꯟ ꯏꯅꯥꯎ ꯅꯞꯇꯨ ꯇꯅ ꯂꯥꯠꯈꯣ ꯑꯁ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯕꯅꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯜꯂꯛꯄꯗ ꯉꯥꯏꯔꯦ ꯑꯩꯁꯦ ꯄꯨꯡ ꯇꯥꯈ꯭ꯔꯦ ꯄꯨꯡ 2 ꯇꯥꯗꯧꯔꯦ ꯇꯧꯔꯤꯁꯦ ꯑꯝꯇ ꯄꯣꯊꯥꯒꯦ ꯇꯧꯕꯅꯤ ꯄꯣꯊꯥꯕꯒ ꯑꯝ ꯁꯪꯗ꯭ꯔꯦꯕꯀꯣ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯛꯅ ꯐꯅꯕ ꯇꯧꯕ ꯀꯥꯟꯗ ꯒꯥꯔꯤꯅꯁꯨ ꯇꯝ ꯀꯟꯅꯤꯔꯒ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯣ ꯃꯗꯨꯒꯨꯝꯂꯕ ꯈꯨꯠꯇꯨꯅ ꯌꯦꯡꯉꯣ ꯉꯥꯏꯈꯣ ꯁꯦ ꯃꯥꯒꯤ ꯈꯨꯠꯇꯨꯁꯨ ꯁꯤꯅ ꯍꯦꯟꯅ ꯆꯥꯎꯕꯅꯤ ꯕꯣꯔꯥ ꯂꯩꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯣꯔꯥ ꯍꯥꯎꯒꯗꯕ ꯑꯗꯨꯒꯨꯝꯂꯕꯗꯨ ꯌꯦꯟꯒꯤ ꯃꯍꯤ ꯂꯩꯔꯤꯗꯨ ꯁꯤꯅ ꯁꯧꯒ꯭ꯔꯤꯒ ꯌꯦꯟꯒ ꯂꯩꯔꯤꯗꯨ ꯁꯤꯅ ꯑꯣꯛ ꯀꯥꯡꯉꯧꯒꯤ ꯃꯍꯤ ꯂꯩ ꯑꯁ ꯅꯩꯕꯅꯤꯅꯦ ꯑꯁ ꯍꯥꯎꯗꯣꯏꯅꯤꯀꯣ ꯒꯥꯔꯤꯝꯅꯕꯨ ꯃꯦꯠꯂꯗꯤ ꯑꯩꯗꯤ ꯄꯨꯔꯥ ꯍꯥꯏꯁꯤꯅꯦ ꯁꯤ ꯇꯦꯡꯀꯣꯠꯐꯥꯎ ꯌꯣꯠꯀꯦ ꯍꯥꯏꯔꯤꯕꯅꯤ ꯆꯝꯅ ꯊꯣꯡꯉꯁꯨ ꯑꯗꯨꯝ ꯆꯥꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯪꯒꯤ ꯐꯤꯔꯣꯜ ꯑꯩꯈꯣꯏ ꯖꯤꯡꯒꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯗꯤꯁꯀꯣ ꯂꯥꯏꯠꯅꯤꯀꯣ ꯑꯇꯥꯡꯕꯗꯤ ꯗꯤꯁꯀꯣ ꯂꯥꯏꯠ ꯍꯣꯏ ꯏꯁꯩ ꯁꯛꯂꯛꯂꯣ ꯕ꯭ꯔꯣ ꯒꯥꯔꯤꯝꯗ ꯑꯩ ꯁꯛꯈ꯭ꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯋꯥꯏꯊꯧ ꯊꯤꯌꯥꯝ ꯀꯣꯟꯖꯤꯟꯗꯒꯤꯅꯤ ꯀꯣꯍꯦꯟꯁꯝ ꯍꯣꯏ ꯈꯨꯜ ꯃꯅꯥꯛꯇꯒꯤ ꯑꯣ ꯈꯪꯉꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯣꯏꯍꯦꯟꯁꯝꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩꯌꯦꯕꯀꯣ ꯈꯪꯉꯦꯕꯀꯣ ꯒꯥꯏꯅꯕꯝꯗꯤ ꯍꯥꯏ ꯑꯉꯥꯡ ꯎꯠꯂꯛꯑꯣ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯈꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯥ ꯍꯧꯖꯤꯛ ꯂꯧꯕ ꯆꯠꯇꯣꯏꯅꯦ ꯄꯨꯡ 2 ꯇꯥꯔꯦ 2:30 ꯑꯗꯨꯋꯥꯏꯗ ꯂꯧꯕ ꯆꯠꯇꯣꯏꯅꯦ ꯋꯥꯎ ꯌꯦꯡꯉꯒꯁꯨ ꯁꯛꯑꯦ ꯈꯣꯟꯖꯦꯜꯁꯨ ꯐꯖꯩꯌꯦ
ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯨꯜꯂꯛꯄꯣ ꯏꯕꯨꯡꯉꯣ ꯏꯅꯝꯃꯒ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝ ꯂꯥꯏꯁꯥꯡ ꯊꯦꯝꯕꯨꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯑꯅꯤꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯈꯥꯡꯅꯣꯏ ꯅꯪ ꯀꯩ ꯊꯕꯛ ꯁꯨꯒꯦ ꯅꯪ ꯀꯩ ꯊꯕꯛ ꯑꯩꯗꯤ ꯊꯕꯛꯁꯦ ꯃꯈꯜ ꯃꯈꯜꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯃ ꯑꯃ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯁꯨꯋꯦ ꯑꯗꯨꯒ ꯕ꯭ꯔꯗꯔ ꯆꯍꯤ ꯍꯥꯏꯔꯛꯑꯣ ꯑꯩ ꯆꯍꯤꯁꯤꯗꯤ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯆꯍꯤ 15 16 ꯑꯗꯨꯋꯥꯏꯃꯨꯛꯇ 13 ꯀꯥꯏꯅ ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ 15 ꯉꯥꯏꯔꯤꯅꯤ ꯈꯟꯁꯤꯅ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯑꯝꯇ ꯎꯍꯜꯂꯣ ꯐꯖꯕꯗꯣ ꯅꯪ ꯁꯛ ꯐꯖꯕꯗꯣ ꯑꯝꯇ ꯎꯍꯜꯂꯣ ꯄꯨꯡ 2:30 ꯇꯥꯗꯧꯔꯦ ꯑꯉꯥꯡ ꯂꯧꯕꯗꯨꯗꯤ ꯍꯧꯖꯤꯛ ꯀꯌꯥ ꯇꯥꯔꯒꯦ ꯆꯠꯄꯗꯤ ꯌꯥꯔꯕꯅꯤꯅꯦ ꯑꯃꯨꯛ ꯆꯥꯛ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯟꯅ ꯆꯠꯂꯒꯦꯔ ꯆꯤꯛꯀꯟ ꯂꯥꯛꯑꯗꯤ ꯀꯩ ꯇꯥꯟꯅꯩꯗꯨ ꯁꯣꯝꯗ ꯂꯩꯌꯣ ꯑꯗꯨꯝ ꯀꯩꯗ ꯄꯟꯇꯤ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯁꯦ ꯑꯩ ꯑꯉꯥꯡ ꯂꯧꯕ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯉꯥꯡ ꯂꯧꯕ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯂꯩꯔꯝꯗ꯭ꯔꯤꯗꯣ ꯌꯦꯡꯉꯨꯇꯨ ꯂꯩꯔꯝꯁꯦ ꯃꯁꯛ ꯐꯖꯕꯅꯤꯗ ꯏꯅꯥꯎ ꯃꯌꯥꯝ ꯊꯤ ꯍꯥꯏꯗ ꯐꯖꯕꯅꯤꯗ ꯃꯌꯥꯝꯅ ꯑꯁꯦꯡꯕꯗ ꯎꯗꯕꯒꯤꯅꯤꯀꯣ ꯐꯥꯒꯤ ꯇꯧꯅꯤꯗ ꯑꯩ ꯑꯉꯥꯡ ꯂꯧꯕ ꯆꯠꯂꯨꯈꯤꯒꯦ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯒꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯑꯅꯤꯁꯦ ꯅꯪ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯕ꯭ꯔꯗꯔ ꯆꯍꯤ ꯀꯌꯥ ꯍꯥꯏꯕꯤꯔꯛꯑꯣ ꯏꯅꯝꯃꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯨꯃꯥꯡꯅꯁꯨ ꯂꯣꯏꯔꯦ ꯑꯩꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯉꯝꯕꯝ ꯅꯪ ꯁꯪꯕꯗ ꯆꯥꯛ ꯆꯥꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯕꯤ ꯂꯅꯨꯡꯒꯥꯡꯃꯩ ꯆꯥꯃꯤꯟꯅꯁꯤ ꯗꯗꯥ ꯑꯩꯈꯣꯏꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯣ ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯅꯣꯡꯃ ꯆꯠꯀꯦ ꯗꯗꯥ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯋꯥꯡꯒꯣꯏ ꯂꯩꯁꯥꯡꯈꯣꯡꯗꯒꯤꯅꯦꯕꯀꯣ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯊꯤꯌꯥꯝ ꯂꯩꯁꯥꯡꯈꯣꯡ ꯍꯥꯏꯔꯁꯨ ꯈꯪꯅꯤ ꯃꯌꯥꯏ ꯂꯝꯕꯤ ꯅꯃꯥꯒ ꯗꯗꯥꯒ ꯏꯅꯝꯃꯒ ꯗꯗꯥꯒ ꯍꯥꯏꯖꯔ ꯂꯣꯟꯗꯤ ꯉꯥꯡꯅꯕ ꯌꯥꯝ ꯁꯤꯕ ꯃꯥꯜꯂꯤ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯆꯍꯤ ꯀꯌꯥꯅꯣ ꯏꯇꯩꯃꯗꯤ ꯑꯉꯥꯡꯅꯤꯗ ꯆꯍꯤ ꯂꯨꯄꯥ 10 ꯀꯩꯅꯣꯃꯨꯛꯇ ꯉꯥꯏꯔꯤ 10 ꯀꯩꯅꯣꯃꯨꯛꯇ ꯉꯥꯏꯔꯤꯕ ꯒ꯭ꯔꯤꯟ ꯅꯪ ꯀꯌꯥ ꯁꯨꯔꯒꯦ 24 ꯍꯦꯜꯂꯦ ꯂꯨ ꯍꯩ ꯍꯛꯂꯝꯗꯤꯅꯦ ꯅꯨꯡꯉꯥꯏꯅꯤꯗ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯥꯏꯇ ꯊꯥꯏꯗ ꯕ꯭ꯔꯣ ꯂꯨꯡꯒꯥꯏ ꯂꯤꯟꯒꯥꯡꯃꯩ ꯁꯤ ꯒ꯭ꯔꯦꯝ ꯍꯥꯏ ꯊꯧꯁꯤꯗꯕꯅ ꯅꯨꯡꯒꯥꯏ ꯂꯤꯟꯒꯥꯡꯃꯩ ꯊꯕ ꯑꯃ ꯄꯤꯛꯅꯦ ꯄꯨꯏ ꯀꯅꯥ ꯅꯝꯅ ꯑꯣ ꯑꯄꯤꯒꯤꯅꯦ ꯄꯨꯏ ꯀꯀꯥꯆꯧ ꯕꯖꯥꯔꯗ ꯀꯨꯝ ꯊꯦꯡꯅ ꯈꯥꯎ ꯀꯆꯨ ꯇꯟ ꯃꯩꯊꯣꯏ ꯕꯖꯥꯔ ꯄ ꯀꯨꯝ ꯊꯦꯡꯅ ꯈꯧ ꯀꯆꯨ ꯇꯟ ꯃꯩꯊꯣꯏ ꯑꯩ ꯒ꯭ꯌꯥꯟ ꯇꯥ ꯃꯨꯕꯗ ꯎ ꯕꯖꯥꯔ ꯀꯗ ꯉꯥꯡꯉꯩꯗꯣ ꯀꯀꯥꯏꯗꯣ ꯅꯒꯥꯏ ꯊꯒꯥꯏ ꯉꯥꯡꯉꯩꯗꯤ ꯊꯒꯥꯏ ꯉꯥꯡꯉꯩꯗ ꯑꯣ ꯍꯥꯏ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯁꯦ ꯂꯩꯁꯥꯡꯈꯣꯡꯗꯒꯤꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯪꯅꯗꯤ ꯍꯥꯏꯔꯤ ꯑꯁ ꯑꯩ ꯐꯣꯟꯁꯦ ꯃꯩ ꯃꯨꯠ ꯇꯧꯔꯤꯗꯣ 1% ꯃꯨꯛꯇ ꯉꯥꯏꯔꯦ ꯑꯩ ꯑꯉꯥꯡ ꯂꯧꯔꯨꯈꯤꯒꯦ ꯏꯅꯥꯎ ꯃꯌꯥꯝꯒꯣ ꯗꯗꯥꯁꯦ ꯀꯩ ꯖꯥꯇꯤꯅꯣ ꯄꯤꯌꯣꯔ ꯃꯩꯇꯩꯔꯣ ꯅꯠꯇꯦ ꯑꯩ ꯃꯩꯇꯩ ꯅꯠꯇꯦꯀꯣ ꯃꯩꯇꯩꯁꯨ ꯅꯠꯇꯦ ꯍꯥꯎꯁꯨ ꯅꯠꯇꯦ ꯄꯥꯉꯟꯁꯨ ꯅꯠꯇꯦ ꯔꯣꯡꯃꯩꯁꯨ ꯅꯠꯇꯦ ꯑꯩꯁꯦ ꯏꯃꯥꯒꯤ ꯃꯆꯥꯅꯤ ꯏꯃꯥꯒꯤꯗꯨ ꯁꯤꯒꯤ ꯏꯃꯥ ꯂꯟꯆꯥꯕꯤꯒꯤ ꯃꯆꯥ ꯐꯥꯒꯤ ꯇꯧꯕꯅꯤꯅ ꯑꯩꯁꯦ ꯔꯣꯡꯃꯩ ꯀꯕꯨꯏ ꯍꯥꯏ ꯔꯣꯡꯃꯩ ꯍꯥꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯅꯠꯇ꯭ꯔꯦ ꯃꯥꯏ ꯑꯄꯥꯝꯕ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯍꯝꯃꯦ ꯀꯈꯨꯂꯣꯡ ꯃꯩꯗꯦ ꯀꯈꯨꯂꯣꯡ ꯃꯩꯗꯦꯗꯒ꯭ꯔꯦ ꯀꯈꯨꯂꯣꯡ ꯍꯥ ꯑꯣ ꯑꯣ ꯀꯈꯨꯂꯣꯡ ꯃꯩ ꯀꯈꯨꯂꯣꯡ ꯑꯣ ꯑꯩ ꯊꯥꯏꯇꯦ ꯀꯈꯨꯂꯣꯡ ꯑꯩ ꯇꯥꯟꯕꯝꯀꯣ ꯕꯖꯥꯔ ꯀꯣ ꯀꯥꯎ ꯃꯩꯇꯩꯅꯦ ꯑꯣ ꯊꯥꯏꯇꯦ ꯑꯥꯏꯅꯤꯡ ꯇꯧꯗꯦ ꯅ ꯀꯩꯈꯨ ꯃꯩ ꯈꯠꯇꯦꯁꯨ ꯅꯥꯏꯅꯅꯤ ꯍꯩꯇ꯭ꯔꯦ ꯃꯅꯥꯅ
ꯄꯣꯛ ꯃꯨꯕꯥꯡ ꯑꯃ ꯇꯧꯔꯛꯑꯣ ꯕ꯭ꯔꯣ ꯇꯧꯔꯛꯀꯦ ꯍꯌꯦꯡ ꯁꯣꯏꯅ ꯊꯥꯒꯠꯂꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯛ ꯃꯨꯕꯥꯡ ꯇꯧꯕꯩꯀꯣ ꯆꯍꯤ ꯂꯨꯄꯥ 20 ꯀꯣꯔꯧꯁꯤꯡ ꯑꯩꯅ ꯁꯣꯏꯈꯤꯕꯒꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯪꯁꯨ ꯌꯥꯝ ꯇꯥꯟꯐꯝ ꯈꯣ ꯀꯆꯨ ꯇꯟꯕꯤꯗꯣ ꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯕꯨꯡ ꯑꯩ ꯊꯥꯏꯇꯦ ꯑꯩ ꯊꯥꯏꯇꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯒꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯕꯗꯨꯜ ꯔꯍꯃꯠ ꯍꯥꯏꯅ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯨꯝꯂꯕ ꯑꯩꯒꯤ ꯏꯃꯥ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ ꯑꯄꯣꯛꯄꯤꯁꯤꯡꯅ ꯆꯥꯛꯁꯦ ꯉꯥꯏꯔꯝꯗꯕꯤꯗ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯁꯨ ꯆꯥꯛ ꯍꯥꯟꯅ ꯆꯥꯈꯤꯒꯦ ꯏꯆꯥꯅꯨꯄꯤ ꯂꯧꯕ ꯆꯠꯀꯦꯀꯣ ꯑꯗꯨꯀꯣ ꯑꯠꯆꯥ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯃꯥꯁꯤ ꯋꯥ ꯉꯥꯡꯕ ꯌꯥꯗꯕꯅꯤ ꯃꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯝ ꯇꯧꯔ ꯂꯩꯕꯅꯤꯗꯣ ꯌꯦꯡꯉꯨꯗꯨ ꯐꯦꯁꯇꯦ ꯉꯍꯥꯟꯃꯨꯛꯇꯤ ꯀꯩꯅꯣ ꯇꯧ ꯂꯩꯕꯅꯤ ꯃꯥꯁꯦ ꯍꯟꯗꯛꯁꯦ ꯑꯩꯅ ꯈꯔ ꯉꯥꯡꯕꯤ ꯆꯩꯕꯤꯈꯤꯕꯗꯒꯤꯀꯣ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯈꯔ ꯃꯁꯥ ꯅꯥꯟꯅꯕ ꯈꯣꯠꯅꯕꯅ ꯑꯩ ꯍꯥꯏꯕꯤꯕꯗꯒꯤ ꯃꯥꯁꯦ ꯍꯟꯗꯛꯁꯤ ꯌꯦꯡꯕ ꯈꯔ ꯈꯔ ꯌꯥꯔꯦ ꯍꯥꯟꯅꯗꯤ ꯌꯥꯗꯕꯅꯦ ꯁꯤꯅ ꯄꯣꯛꯃꯗꯨꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯩ ꯏꯆꯥ ꯅꯨꯄꯤ ꯂꯧꯕ ꯆꯠꯂꯨꯈꯤꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤ ꯑꯩꯅ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ 50K ꯌꯧꯕ ꯃꯇꯝꯗ ꯒꯤꯐ ꯑꯋꯦ ꯐꯖꯕ ꯑꯃ ꯑꯩꯅ ꯇꯧꯒꯅꯤ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦꯀꯣ 50K ꯌꯧꯕ ꯀꯥꯟꯗ ꯒꯤꯐ ꯑꯋꯦ ꯇꯧꯒꯦꯅ ꯇꯧꯕꯅꯦ ꯑꯩꯅꯀꯣ ꯑꯗꯨꯝ 50Kꯒ 100K ꯌꯧꯕ ꯀꯥꯟꯗ ꯒꯤꯐ ꯑꯋꯦ ꯐꯖꯅ ꯑꯆꯧꯕ ꯑꯃ ꯇꯧꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨꯀꯣ ꯍꯥꯏꯕꯗꯤ ꯄ꯭ꯂꯁ ꯁꯪꯁꯨ ꯁꯪꯗꯕꯒ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯕꯀꯣ ꯑꯗꯨꯅꯅꯦ ꯗꯗꯥ ꯆꯤꯆꯦꯒ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯀꯛꯆꯤꯡꯗ ꯂꯥꯛꯑꯣ ꯀꯛꯆꯤꯡ ꯕꯣꯔꯥ ꯆꯥꯃꯤꯟꯅꯁꯤ ꯗꯗꯥ ꯍꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯛꯆꯤꯡꯗꯒꯤꯁꯨ ꯖꯨꯂꯤꯌꯥ ꯅꯥꯎꯔꯦꯝꯕꯨꯁꯨ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯩꯒꯤ 50K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯃꯇꯝꯗ ꯒꯤꯐ ꯑꯋꯦ ꯆꯥꯎꯕ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯗꯤꯉꯩꯗꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯐꯁꯦ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ